Pungkak chaurokpadagi aikoina mahi masing tamlibani dana tawrisi hayeng chauraklaga akaknaba ikhang khangnaraba dugumba sinfam khujok kharakak tawba yananaba chap manaba hiram kharada hanjin train tawga amhane asigumba sotharaba mahi tambagi kanglon asoiba education system sigi maramna satra nahrol kaya amana aidi ko phatte aidi para phagande school da roll number maning da laiba section A B da fauta bangamdaba aina samas da singthaba yaba kari thabu tawruni kari sinfambu pairuni dana nahrol kaya gi mapung sonthalni school da khak tharaga angang mirol tarakani lairik hairakani khanjaba mama pawiba singsu fail oiraba natraga mark ningthina phangdraba machagi progress report tu yenglaga angang dubu saru sayang yaudraba punsida kari stoba ngamlaroidaba matagum ngang chaibiba mapungning da oiraroi khanna thajaba manglakpasi kongai amani tasengmadi suguma section C di da tariba satra singsi makoina mapungning da khoida jaba masana hainingba pokjaba umba hiramdumakti school la tamlamdaba school la taklamdaba na sadharol mahiroi singdogi maraktagi phawgatuna niklakpasi ngamdabani school da pung 10 makhai dagi 3 makhai phawba subject 3 tamliba staida makoina hainingba pamjaba masada kharam khidi pithok jarakpa umba subject tumakti tamlamdaba ni haibani punsi lambi haibasimakti masing langamdraba lamnong kiyana krikrik inaduna tongan ba panthungsing da lamjing liba dugumba masalongba kairak amagumbani masdaida aduda kagadabani asongi lambi duda chatkadabani haibadgumba akhannaba lambi akhannaba kairak leite mitau tambasingtana migi khongul yengduna chatpani malemda sakna sona horibasingsina anowa lambi puthoktuna anowa panthung lauthokpa ngambasing dutani isana pamjana taw thabakka tolop ki taw thabakka sukhenai isana pamjana taw thabakdagi tolop charagadi madudagi hina nungaibdi leitrabani depression haibasi kaishunate isana pamjadaba thabuk tawraba isana pamjadaba wakhla kalakpa haibasi masana taban masisu depression oiraknabagi achouba maram amani doctor makta oirasu masana pamjana oikibuduna punsi kanba hengani asi fight thana makta oirasu masana pamjana oikibuduna leibak ningba hengani matangsa dai khoina punsida isa isaga chuna wainaba sinphamsi karamna khangani haiba skumba yam maru ibo hangama lai school gi parikha da mamai da takiba satra punsi gi parikha da makok thunglakhiba gi warina sakhina pikthalaba malemni hoji ekhoi miyoiba amada amma natraga amani soidana chenganba tawbangam 13 gi matangda khangminase tawbangam 13 sigi manungda isagi khwaidagi hina chana jabadu khangdoklagadi punsida mai pangna gidamak karama mai kaida khong thangjingani punsi gi parikha da karamna makok thongani haibadu maiklana khanglakani ahanbada isai nongmai gi tawbangamba musical ability sigumba tawangam basi loinariba miyoisingsi isai nongmai tabadu ki matik pamjagani pothaba mukta oirasu thabak suwadaba oiro natraga lairik pabadaba oiro music taraga tawwa thabaksna mangonda tawriba thabaktogi mahi hena chabagum phawgani asugumba miyoisingsi karamba khonjel hena tabnu ngai karambana kiba phawhali karambana nakongda hainadaba pohali haibana chingbasingsi sadharol miyoy madagi hena ningthina khangba hengani masagi hena pamjaba haibaduna nakalda thamkhraga makhal makha kyagi music arangba bu oiro haidi atappa bu oiro thujinba bu oiro makhol khudingmaki tongan mamhausingsi lawsin tasin bhaigani angka gi formula da kawgalagasu makoina takiba sur sanja natraga isai meksingsi pakawgaloi makhoi si phan thinba isai shakpa anoba isai lengba sur panba compose to phawhaigali adubu sigum bahithoi singthoiba skill singsi samasnani jamba hainabini hobby ni maipuna nonsin baya basin pamamana te dana hek inthongnai adubu nangna masigi tawngam basdeida miyoi ayamadagi hena changkhon bataragadi masibu nangna punsi lambi amoina changsin bayai isai nongmai gamari lenaba content creator cinema drama film da yauriba sizinari basugumba music audio gi damak thabak tawba music composer ama oiba sound designer ama oiba haribasingsi musical ability haribasugumba tawbangam basi loinariba miyoisingna punsi lambi amoina khong thangjinba yaba dugumba sinphamsingni masigi tawngam si loinariba miyoisingsi mahausa prakriti ga loinaba dukin batik paamgani haidi uwa pambi singbi sanga usikoya loinabasi masana hainingna paamgani haibani makoina taibang malemsda leiriba thawai panbabu oiro pandaba boiro kudingmaksi sena khainaba yaroi do wadugumba mari amana jejet laksin duna thamli haibasi masana bapta jagani sanga loiba paamgani loinabasu haigani lei thaba u tha paamgani mahausa gi phajaba yengningba jingnung manungda koithoko paamgani tongan ton bahai lei pami singi maming khangalli makoina pamjana tawriba sumba hainingba pokliba masigi tawbanga masiga chanaba chunaba sinpam hairagadi mai fangna farm toba farming makhal mathe haw thum thong thak paga mari lena thabak sing
सा ngaga mari leinaba thabak-sing hidak langthak ana laying vidya haidi hakselga mari leinaba thabak-sing-dasu mayonsinba yagani hariba khudingmaksi kubiyeng yengluragadi mahausa praktiga mari naknabadgumba thabak thawai ngangtani sigumba miyoi-singsi aikoigi mahausagi akoibagi phibamga mari leinaba sumba thabak-sing-dasu mai paana sangsinba yagani masigi ability si loinari ba miyoi-sing si makhoi gi hakchang du thuna yangna kanna lengotpa natraga ingna tapna thek nawba boiro singum hakchang lengotpa haibasi masada hainingba oigani makhoi gi hakchang da yauriba tongan ton ba muscle sing du maning tamda control tawngam maramna miyoi ayambana tawngam daba kaya makhoina tawngam gani sigumba tawngam basi loinari ba miyoi-singna mayonsin biya basin phamsi sana khotnaba jagoi shaba craftsmanship haidi khut sa hibaga mari leina basumba thabak-sing personal trainer amasung martial arts ni masigi tawangamba masigi magol si loinari ba miyoi-sing si mitik miro yengba higanba chitragupta khanganbai do oigani migi maithong yenglaga migi punggi wa khanganba mi ani gi marakta leinaba mari munna khanganba hakchang gi ingit irang nei naduna mi amagi emotion mathwai nungaidre mathwai ware haibna chingbasi khangangani siguma miyoi-sing sina mai pakna khongdaba yaba sinfam sina mai pakna pot yonba sales social contents kuda moina interview amasung talk show singi thobu oiba thoram pareng yatpagi thabak haidi event planning kangkhong chai da bai mung manung gi mari nupa nupi gi mari sangtaina na ba dugba counseling pi bagi thabak sing amasung huran chinti criminal phagat pagi lamdasu masigi tawangam masi aduki matik kana boy masigi ability si loinari ba miyoi-sing si sadharon miyoi-sing dagi hena masagi asonba natraga asoiba khangan uganba khanglak pagasu sumphokna bhona jaba dumba matam pumbada masabu hena improve oina bhona jaba miyoi-sing ni motivational speaker therapist amasung self improvement course na singba singsi sigumba ability si loinari ba miyoi-sing na khongta ba yablam sing ni sigi tawangam basi loinaba miyoi-sing si khonthok sengna laikhai tana wangang bahigani loan amagi leijaba wahi masing si miyoi ayamadagini makhoine na khangali karamba matang na karamba wahi sizinagani mi na karamna taninghangani haibana chingbasing si ningthi na khangani sigumba tawangam basi loinaba miyoi-sing na ninghanna roidabu du masin phamama khange haragadi machin chatpa aiba wangang loi copywriters loan amadagi loan amada handokpa translators asina chingbasing sidagi khanbiba yai ngasigi anawa mirol sing amasung tungi mirol ayambana smartphone computer loina duna memes marakta sawraklabanina masigi abilities dadi masana na khuloiba migi masingsi ising sawgum hengalakhine thabak thorom ayamasu online da tawya da bai release laktaba anu online job kyasu nong magi khandarak pamaramna sigumba digital gi tawung amasdabu khutchat horagadi khongda ba yabasin phamsi chap chawa pan kai leiroi aduki matik marang kai gani sigumba tawungam basi loinari ba miyoi-sing sina karina karidagi hena yengba nungai karamba machuga karamba ga paragadi hena pakna wainai karamba mongna hena chunai haibna chingbasing si chatnaba yaba mongda ningthina khangani masagi wakhalda tongan ba complex oiba saktam sing bhabna sagatuna uba ngamgani yekthokpasu haigani sigumba miyoi-sing sigi chanaba chunaba sinfam hairagadi animators fashion designers illustrators architects graphic designers sina chingbasing sini sigi tawangam basi loinari ba miyoi-sing sidi chanainaba ruba complicated oiba du subject sing phau masagi oiba wahi batana laithok handuna apikpa angang sing na phau taraina bhap tagadaba mongda takthokpa lithok phaigani masane khangli hariba changdumuk yauna lithok tamthokpa haigani takpi tambibaga mari leinaba dumba sinfam khudingmakta sigi ability sigi chanafam leigani masigi abilities di aikoina chahi yamlaga hena khoidarakali sigma miyoi-sing sidi ayam matamda punsigi achauba wahang kaya maranai thokcharaktuna wahang singdugi pagum thiduna mari leina wakhal khanduna hingalli kudamoina aikoina sirama matungda kari makti thokani punsiga sengba art si karino isor sibu tasengna mak leiba jala sigma wahang sing sini siguma miyoi basing si ayam matamda mai paklaba philosopher oirakali pastor natraga mang oirakpasu yaudabadi natte sigumba miyoi-sing si akoibda leiriba posing si yenglaga masina kamdauna mathau tawriba masina karina sarakliba aidana masada khangningbagi ihulsi loinaduna talaigani science amasung maths tana hena ngawgani leramdaw pochai puthorakliba anoba inventions khudol tarokliba scientists oirakliba inventors oirakliba singsi makhoi singsini
ꯃꯊꯛꯇ ꯂꯥꯟꯊꯣꯛꯆꯈ꯭ꯔꯤꯕ ꯇꯧꯕ ꯉꯝꯕ 13ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯅꯤꯡꯅ ꯇꯧꯅꯤꯡꯕ ꯄꯣꯛꯄ ꯑꯗꯨꯝꯕ ꯑꯦꯕꯤꯂꯤꯇꯤꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗꯣꯛꯄꯤꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯕ ꯁꯤꯟꯐꯝꯗꯨꯗ ꯈꯣꯡꯗꯥꯕ ꯍꯧꯅꯕ ꯊꯧꯔꯥꯡꯕꯤꯌꯨ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯊꯕꯛ ꯁꯨꯕꯒ ꯄꯣꯊꯥꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯂꯛꯀꯅꯤ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯗꯨꯗꯤ ꯄꯨꯟꯁꯤꯗ ꯃꯍꯩ ꯌꯥꯜꯂꯕꯅꯤ